ꯈꯛꯇꯒꯤ ꯑꯗꯣꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡ ꯇꯥꯕꯤꯔꯤ ꯉꯁꯤꯒꯤ ꯏꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯡꯒꯣꯏꯗꯒꯤ ꯑꯦꯝ.ꯀꯦ. ꯖꯃꯤꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯇꯧꯔꯝꯕꯅꯤ ꯑꯅ ꯕꯔꯥꯕꯔ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯑꯗꯨ ꯃꯁꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯃꯈꯣꯏ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏꯕ꯭ꯔꯥ ꯑꯗꯨ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯈꯣꯏ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯇꯝ ꯑꯃꯗ ꯀꯪꯂꯥꯗ ꯁꯤꯡ ꯄꯥꯏꯔꯒ ꯋꯥꯁꯛꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯗꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯒꯤ ꯋꯥꯐꯝꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯛ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯁꯣꯏꯔꯝꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯐꯅ ꯁꯣꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯊꯥꯖꯕꯗꯒꯤ ꯃꯈꯣꯏꯕꯨ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤ ꯑꯣꯏꯅ ꯄꯥꯏꯍꯟꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯊꯥꯖꯗꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯊꯥꯖꯕꯁꯤ ꯄꯨꯝꯅꯃꯛ ꯊꯝꯃꯒ ꯇꯧꯔꯤꯕꯅꯤꯅ ꯃꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨ ꯍꯥꯏꯍꯟꯅꯤꯡꯗꯕ ꯊꯝꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯂꯤꯕ ꯀꯛꯆꯤꯡꯗꯒꯤ ꯅꯥꯎꯔꯦ ꯇꯧꯕꯤꯔꯛꯂꯤꯁꯦ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯗꯤ ꯏꯗꯨꯀꯦꯁꯟꯁꯨ ꯌꯥꯎꯕꯤꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯊꯝꯖꯅꯤꯡꯉꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ 8 ꯃꯈꯥꯏꯒꯤ ꯄꯥꯎꯗ ꯍꯥꯏꯗꯤ ꯈꯕꯔ ꯄꯥꯊꯣꯛꯄꯗ ꯌꯥꯎꯕꯤꯈꯤꯕꯀꯣ IGARꯒꯤ ꯑꯩꯈꯣꯏꯒꯤ IGꯅ ꯇꯥꯛꯄꯤꯈꯤꯕ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯄꯨꯁꯤꯜꯂꯒ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯥꯏꯅ ꯍꯥꯏꯕꯤꯕꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯖꯔꯦ ꯇꯧꯔꯤꯕ ꯃꯇꯨꯡ ꯃꯁꯤ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯥꯝꯕꯅꯣꯒꯤ ꯃꯩꯇꯩ ꯁꯣꯝꯗ ꯑꯃꯨꯛ ꯀꯟꯅ ꯀꯥꯞꯅꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯛꯏ ꯍꯥꯏꯔꯤꯕꯀꯣ ꯑꯅꯤꯁꯤꯒꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯊꯕꯛ ꯈꯔ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤ ꯀꯧꯁꯜꯂꯒ ꯍꯔꯥꯎ ꯀꯧꯁꯜꯂꯒ ꯂꯩꯃꯤꯟꯅꯒꯗꯕ ꯃꯇꯝꯁꯤ ꯍꯣꯔꯦꯟꯒꯤꯗꯤ ꯀꯧꯁꯜꯂꯨ ꯃꯇꯝꯗ ꯍꯔꯥꯎ ꯆꯪꯉꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯒꯅ ꯍꯔꯥꯎ ꯀꯧꯁꯜꯂꯨ ꯍꯥꯏꯕꯗ ꯀꯅꯥꯅꯅꯣ ꯀꯧꯁꯟꯕꯤꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯔꯦꯞ ꯑꯃ ꯑꯗꯨꯅ ꯂꯦꯞꯅꯔꯒ ꯍꯥꯏꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯏꯔꯥꯡ ꯊꯥꯒꯠꯅꯗꯕꯤꯗ ꯑꯗꯒꯤ ꯁꯨꯝ ꯑꯃꯗ ꯊꯥꯖꯕ ꯊꯝꯅꯕ ꯑꯃ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯥꯔꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏ ꯇꯧꯖꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗꯨꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯀꯧꯈꯠꯂꯒ ꯄꯨꯂꯞ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯝꯍꯜꯂꯒ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯇꯧꯔꯛꯄꯁꯤ ꯌꯥꯝꯅ ꯃꯇꯝ ꯊꯤꯟꯊꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯇꯧꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯒꯗꯤ ꯏꯔꯝꯗꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯃꯟ ꯆꯪꯉꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯖꯒꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯒꯗꯤ ꯂꯥꯏꯔꯕ ꯂꯩꯍꯟꯗꯔꯣꯏ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯨ ꯂꯥꯏꯔꯔꯛꯑꯅꯤ ꯑꯗꯨꯅ ꯁꯨꯝ ꯃꯈꯥ ꯁꯨꯝ ꯅꯝꯊꯔꯛꯄꯗ ꯂꯥꯁꯇꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯤꯡꯁꯤ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯈꯠꯄꯁꯤ ꯊꯝꯖꯕꯅꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯅꯝꯕꯔꯁꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕꯤꯔꯒꯁꯨ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯃꯣꯠꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯊꯝꯖꯗꯕꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯐꯣꯟ ꯇꯧꯖꯔꯤꯕ ꯁꯂꯨꯡꯐꯝꯗꯒꯤ ꯈꯨꯏꯔꯦꯝ ꯁꯔꯆꯟꯗ꯭ꯔꯟ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯀꯩꯅꯣꯝꯇ ꯑꯩꯅ ꯏꯁꯥꯅ ꯉꯥꯡꯖꯔꯤꯁꯤ ꯏꯁꯥꯗꯒꯤ ꯀꯣꯜ ꯊꯣꯛꯄꯗꯧꯅ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯣꯂꯔ ꯑꯃꯅꯁꯨ ꯍꯥꯏꯔꯞ ꯄꯟꯕꯤꯔꯝꯃꯕ
Honorable CM-na haibiba wafam ama hojik All India Radio ki tari makhai ki pau ki khabar ki headline pathokpada su yawbikiba hojikti akoi irang si center na khangabanina Honorable Union Home Minister na irang si loisanabagi thawak thoram adum paikhalagani haina haibikibadu ki matangda akoi gi Honorable Chief Minister phongdokpirba wafam asi tha mapan gi matungda irang se hojik center da insan bagi pol ama phongdokpibagi wafam ni asu kuiraba matam tha mapal helabasi hojik phawbada Union Home Minister na yamna thengna khangakpa akoi India ki oiriba intelligence force yamna solaba jala hojik ta Union Home Minister na irang si khangai aduga akoi center na lokapa yaba thabak thoram sing lokhalaga ne no ne ban Chief Minister na haibiri basi hojik phawbagi akoi ujaba matamda Manipur ki chingkhong sia sing da thoiba akoi koki lam hen to hen ba singna tapaki lam khunja chingkhong sia da nongmai kapa bom kaptuna hanjan masing khangdaba landa kya satha duna misi mina kya tholi basi hojik phawbada thengnari basi center dagi thabi reba state central forcing na karigumba irang si loisan da bagi thabak thong sing lokhat pai ude Manipur gi miyamna central forcing da pen da wafam tawribi irang si kumai yengduna leire haibna chingba masing khangdaba kya koi pen da phongdokpagi wafam hanjan tanaraba thengnaraba ngaktani hojik irang si thengnari basi tasingna nongmai gi landa haijarakanda village volunteer sing adu state force na achoba thaudang loduna thengnari central forcing di hairiba thabak thoram sida adum kumai yengbugum yengduna adum leiribani hojik the politically oirga su akoina karam khongthang sing akoi politically thata loisan ba ya ba thabak sing ju hojik center na iro lokhatribara hatak Union Home Minister na free movement regime adu madi akoi lansi ki saruk ama oina tension jaraga su madu madi koi ahan ba step ni haigadra madu madi lokthong fire madu gi damakta di Union Home Minister si thaga jai aduga hojik phawbudi akoi state city chim Honorable Chief Minister phongdokpirba wafam sida lansi loisan ba ya ba lansi loisan da bagi maram sing di iro lokhatri haina hajaninge akoina thamiba demand sing koki sing na satharam liba akoi laloba sing sathaba sugi matang da wasma koina tawrami ba thabak thoram punamak se akoi mathang lokthokragadi irang se telaba matam ki manung da loisan ni haibagi thajabadudi hojik phawbo leite aduna Union Minister na khangbi haibase akoi civil society Manipur miyamna thangkali bo wafam singse thabak to onthora gadi Union Minister na mamutta na khangbi raba amasung irang se loisan na bagi maikai da jangshal lakani haibagi thajabadu thamja wafam sidang thamja ninge sa hoi thagachari thorum saruk ya biramba tongan wafam mama phongdokpiramba thagachari Hello. Kontok jere Rajasthan dagi secretary kai khunajari. Hoi kai khunajari taramno uksari haibiu. Yes later din wai mayang gi caller gi mot haidi news da phongdok da din tar. Hoi. Baw ji da phone ai jo wakhom ta thamjarak haibiu. Ngarang gi classic grande da pangthok ki ba thoram mamada. Honorable Chief Minister na haigi ki ba wakhom je. Ida ngarang gi All India Radio Imphal gi pau da na sumaina haireba Rajas asida thokliba irang achi phurup ki satam ngak na ba amadi phurup achi tung koina hinguna laina bagi da ma photna ba da thokpani haidana anga sigi namu on thoaga mo hairak haidara masi ngarang gi pau da dun khana laina ba da haigi wa pham di choina oiram ga da male ngasi ayu kina mo on thoaga haireba ada singna ba poise pau betar ka da maina hai ga nuga na mo haira abjala ai ne khanjari ji ho ngarang gi pau du mak ngasi ga mana dri je kai gi oja no nai na All India Radio Imphal gi pau gi mari le na sing da hangning me ba ai wala chamam na phau ri ba adai da sigi pau sina aseng bo re ga di sidi am sin la le ngasi gi thaurai ba
ꯂꯥꯟꯗꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯒꯣꯔꯃꯦꯟꯅ ꯍꯧꯗꯣꯛꯄꯤꯔꯤꯕ 2.0 ꯍꯧꯗꯣꯛꯄꯅꯦ ꯁꯤएम ꯃꯁꯥꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯦ ꯍꯥꯏꯗꯤ ꯂꯦꯡꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯁꯤꯗ ꯀꯨꯀꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯩꯗ ꯍꯥꯏꯒꯗꯕ ꯄꯣꯠꯅꯦ ꯍꯥꯏꯅꯤꯡꯉꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯩ ꯉꯔꯥꯡꯒꯤ ꯄꯥꯎꯒꯤꯗ ꯁꯤꯒꯤ ꯄꯥꯎꯒ ꯃꯥꯟꯗꯦꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯤ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯌꯥꯝꯅ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯁꯤꯗ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯅꯥꯀꯣꯏꯅ ꯊꯝꯃꯒ ꯇꯥꯔꯤꯛ 19ꯒꯤ ꯁꯤꯒꯤꯁꯤꯗꯩꯗ ꯁꯨ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗꯕꯗ ꯂꯣꯏꯔꯦ ꯑꯗꯨꯝ ꯁꯦꯟꯇꯔꯅ ꯊꯥꯖꯕꯒ ꯑꯩ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤ ꯁꯨ ꯑꯗꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯀꯅꯦꯕ ꯁꯤꯕꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯦ ꯁꯦꯟꯇꯔꯅ ꯈꯥꯝꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯗꯤ ꯈꯥꯝꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯨ ꯍꯦꯟꯇꯣꯛꯑꯒ ꯆꯥꯈ꯭ꯔꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯤ ꯃꯃꯤꯡ ꯈꯛꯇꯅꯤ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯗꯦ ꯃꯣꯏꯁꯨ ꯄꯋꯥꯔ ꯂꯩꯇ꯭ꯔꯦꯕ ꯁꯤꯗꯪ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅꯤꯗ ꯇꯥꯔꯤꯛ 19ꯗꯒꯤ ꯁꯨꯁꯦ ꯍꯦꯛ ꯂꯧꯊꯣꯛꯇꯅ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯣꯏꯔꯦ ꯁꯤꯗꯪ ꯊꯝꯖꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ Hello. Hello, good morning, sir. Good morning. Sir, issue mo lai issue ka. Hi. Hoi, iko si nahan kay adum si nari duni kasu thoidok wa soi bidi leidi leitabani. Oh, aham mo ko sir ay la sini wa pam di. Yari kay di honorable city se wang ang di no. Ai bu wa ji aham le kan ye. Mana wa ahe nang bu ke ka ma ko ku ding mo kan la dara ku ti mo sim ma to re. Asima ang di no yar ka chi kan sati wo nang ma le so ana wa nang na ka ga yam de si wa ko je je atu ori de si ku ti ki ba mai ti si oxygen ha no ni ana le ni da ga ba ni IR service raba samishina hajan ba mi sina hajbu wa ko yam fa da ba ni akwai kuntama kai su gun battalion ko mahangar yayi matam da moye da sanana adu ni zati kudum da sunan la mi adu wo hawji haragi makut da haragi la jinsi da mai dai ni ko sun da ni na da ba ni haiba mana ni tara mangani ni men da mu la ta ni madai da mu hana bin ni sanana la ni da ba mana shin ne haiba ji la ba la ni ba asaba tin ga shi to ba thong dum shi ma to shi da kan ken ba mo lai ba mana hai ya harga di mai dai shi ta ga lai ba ya adu mana wi lai ba asara fa ni shi ma ma mo krai ji lai ta do da mi yin lai ba pat su aduna mana sai ji sai to ga ji shanti ji handa la kan ya kan la shi wa ban ji thak ko na pang thok yu yam da uti yu adu chin ko ngang bi kan ha bu wa ko ji aha ma tham je ri adu ga Ahmad Abu Sabul dum to haji honorable city na tumsin kaya da wa ngang bi sin da to piro pajam yam sang ngamdre ma wa yin ngang ga hedan lan ni to ko mai dai da adu section di mana di lokati di ngamda ba adu na nasib to ngaru bo na wa ngang bi ran ngone man city na yang ni khalla ga ro wa kulum sin kan de ge Tagachari Hoi, Honorable Chief Minister si wangang bigano haibani man hek wangang agadi koigi lal si hekta mafam amma natraga amma de hekta kudung thiba maduga phibam amaka hek torak pasida si chanaru bune haigadra thawi na masi tawgena tawra ibra to pasingna Honorable Chief Minister na wangang bachigi mayokta lei haibasi thawi na khangalibra madu madi khangdre aduga kitang chanaru haigadra madu oi haibani Tagachari thorum sarugya biramba ko lokhachage hello Kadai dagi habibano Iram Sipai dagi Habio phone si loud speaker on to bibro amtang op to bio aduga habio kanone lanji koi manipur lengang lasu pabung bilen su khamang amdre adagi koi India lenga hai tare modi lenga su khambidre masida akoina atop upay ama thibagi oina atopa country akoi China gumba America ba Russia gumdi mateng khal lawba natraga UN gumba de
ꯌꯨꯅꯣꯒꯨꯝꯕꯗꯤ ꯃꯇꯦꯡ ꯈꯔ ꯃꯣꯏꯗ ꯂꯧꯕꯗ ꯀꯩ ꯑꯀꯥꯏꯕ ꯂꯩꯗꯒꯦ ꯃꯁꯤ ꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯁꯨꯝ ꯍꯣꯏ ꯍꯣꯏ ꯑꯦꯛꯁꯄꯥꯔꯠꯇꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯥꯜꯁꯤ ꯂꯣꯏꯁꯤꯟꯅꯕꯁꯤ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯍꯣꯠꯅꯕꯒꯤ ꯀꯥꯟꯅꯕ ꯐꯜ ꯃꯆꯦꯠ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯪꯗꯕ ꯃꯁꯤꯅꯤ ꯑꯗꯨꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯇꯧꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯥꯅꯕ ꯈꯔꯗꯤ ꯂꯩꯔꯤ ꯅꯨꯃꯤꯠ ꯊꯥꯅꯗꯅ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯌꯦꯡꯈꯤꯕ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯨm ꯌꯦꯡꯉꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯨꯒꯤ ꯍꯥꯏꯕꯤꯔꯤꯕ ꯎꯄꯥꯏꯁꯤꯗ ꯃꯤꯌꯥꯝꯅꯗꯤ ꯄꯥꯝꯃꯛꯏꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕꯗꯤ ꯁꯤꯕ ꯍꯧꯕꯗ ꯑꯩꯈꯣꯏ ꯈꯟꯅꯔꯛꯀꯗꯣꯔꯤꯕꯅꯤ ꯃꯤꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯐ꯭री ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝꯁꯤ ꯂꯧꯊꯣꯛꯇꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯇꯩ ꯃꯁꯤꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯕꯨꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯤꯕꯁꯤ ꯃꯁꯤ ꯃꯨꯠꯊꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯩ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯌꯥꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯪꯅ ꯂꯩꯉꯥꯛꯁꯤꯅꯁꯨ ꯃꯁꯤ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯣꯠꯅꯔꯤ ꯍꯥꯏꯔꯒ ꯍꯣꯠꯅꯕꯒꯤ ꯐꯣꯜ ꯀꯥꯟꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯕꯁꯤꯃꯗꯤ ꯃꯤꯌꯥꯝꯗ ꯃꯁꯤꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯔꯅꯨ ꯃꯇꯝ ꯁꯥꯡꯅ ꯂꯧꯕꯤꯔꯅꯨ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ Hello. Good morning. Good morning. Good morning, sir. Saram Nucheri. Habiyo. Mayang Fan the Gear Among Miss her. Aina Tankasaning Maje Hoya. Aha, Pongu Baital. Hoya. Asupina Kuya Cookie Jingina, Chingamusung Tampak, Ching Katanatana Tampaki. ꯑꯀꯣꯏꯕ ꯔꯥꯎꯟ ꯐꯥꯎꯕ ꯈꯨꯟ ꯇꯥꯁꯜꯂꯝꯕ ꯑꯥꯏꯟ ꯀꯥꯏꯅ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯒꯤ ꯂꯩꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯌꯥꯎꯗꯅ ꯈꯣꯞꯆꯟꯕꯕꯨ ꯑꯣꯏꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯞꯆꯜꯂꯒ ꯔꯥꯎꯟ ꯀꯣꯏꯁꯜꯂꯦꯔꯒ ꯄ꯭ꯂꯥꯟ ꯇꯧꯔꯦꯔꯒ ꯌꯥꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯇꯦꯠ ꯂꯧꯈꯠꯂꯛꯄ ꯑꯗꯒꯤ ꯉꯁꯤ ꯉꯔꯥꯡꯂ ꯀꯩꯅꯣꯝꯃ ꯈꯨꯠꯇ꯭ꯔꯥꯛꯄꯝꯒꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯪꯒꯥꯕ ꯑꯃꯗꯁꯨ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯈꯤꯕꯅꯤ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯀꯧꯕꯝꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯝꯃꯤꯕ ꯄ꯭ꯂꯥꯟꯁꯦ ꯃꯤꯇꯩ ꯃꯨꯊꯠꯀꯦ ꯇꯧꯔꯝꯕꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯀꯣꯟꯅ ꯈꯪꯉꯛꯑꯦꯅ ꯑꯗꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯐꯝꯖꯥꯎ ꯄꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ SDO SDC ꯐꯝ ꯑꯆꯧ ꯑꯆꯧꯕ ꯄꯥꯏꯔꯝꯕ ꯁꯤꯡꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯃꯩꯇꯩꯒꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯚꯣꯠꯇ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯔ ꯚꯣꯠ ꯀꯥꯔꯒ ꯊꯤꯀꯥ ꯇꯧꯅꯤ ꯑꯗꯒꯤ ꯊꯕꯛ ꯋꯥꯅꯣꯝꯕꯗ ꯄꯩꯁꯥ ꯂꯧꯅꯤ ꯃꯤꯌꯥꯝꯒꯤ ꯊꯥꯗꯔꯛꯄ ꯂꯟ ꯊꯨꯝ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯟ ꯊꯨꯝ ꯃꯣꯏ ꯐꯨꯔꯤꯈꯥꯎꯗ ꯆꯪꯍꯟꯅꯤ ꯍꯥꯏꯅ ꯀꯥꯈꯤꯕ ꯆꯪꯈꯤꯕ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨꯅ ꯍꯟꯅ ꯌꯦꯡꯍꯧꯗ꯭ꯔꯕ꯭ꯔꯥ ꯃꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯒꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯂꯥꯟ ꯀꯨꯀꯤꯅ ꯃꯩꯇꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯎꯁꯤꯠꯇꯅ ꯇꯧꯔꯤꯁꯤ ꯇꯧꯔꯝꯃꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯎꯁꯤꯠꯍꯟꯗ꯭ꯔꯤ ꯀꯅꯥꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ CM ꯍꯧꯖꯤꯛ BJPꯅ ꯂꯨꯆꯤꯡꯉꯤꯕ ꯁꯥ ꯕꯤꯔꯦꯟꯅ ꯍꯧꯖꯤꯛ ꯃꯣꯏ ꯈꯪꯅ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯃꯣꯏ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯒꯣꯔꯃꯦꯟ ꯂꯩ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯈꯪꯅ ꯆꯨꯝꯊꯣꯛ ꯉꯝꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯪꯅ ꯆꯨꯝꯊꯣꯛꯄ ꯉꯝꯗꯅ ꯆꯠꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯃꯥꯡ ꯒꯣꯔꯃꯦꯟꯗꯨꯅ ꯈꯪꯉꯒꯁꯨ ꯌꯥꯅꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯍꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕ ꯌꯥꯅꯕ ꯃꯣꯏꯒꯤ ꯃꯇꯝ ꯁꯨꯅꯕ ꯍꯥꯏꯅ ꯁꯨꯝ ꯍꯣꯠꯅꯈꯤꯕꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯂꯧꯔꯛꯑꯦ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯁꯤꯅꯁꯨ ꯃꯃꯥꯡꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯖꯔꯒꯁꯨ ꯃꯣꯏꯒꯤ
ꯃꯣꯏꯅ ꯑꯝꯇꯪ ꯆꯨꯝꯊꯣꯔꯛꯑꯣꯕ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯥ 10 ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏ ꯌꯥꯝ ꯐꯩꯍꯦ ꯃꯁꯤꯅ ꯐꯩ ꯆꯨꯝꯃꯤꯍꯦ ꯍꯥꯏꯅ ꯍꯥꯏꯗꯧꯗꯣ ꯑꯝꯇ ꯍꯥꯏꯍꯟꯗ꯭ꯔꯦꯕ ꯃꯣꯏꯁꯨ ꯃꯇꯝ ꯂꯦꯟꯕ ꯃꯇꯝ ꯉꯥꯏꯕ ꯚꯣꯠ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯃꯁꯤꯗꯤ ꯌꯥꯝ ꯀꯨꯀꯤꯅ ꯃꯤꯇꯩꯕꯨ ꯎꯁꯤꯠꯇꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯅꯤ ꯃꯗꯨꯅ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯣꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯈꯕꯔꯗꯒꯤꯅꯤ ꯂꯝ 1,500,000 ꯔꯣꯝ ꯀꯣꯞꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗ ꯆꯦꯟꯅꯈꯤꯕ ꯃꯇꯝꯗꯨꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯀꯨꯀꯤꯕꯨ ꯑꯣꯏꯔꯣ ꯃꯤꯇꯩꯕꯨ ꯑꯣꯏꯔో ꯅꯥꯒꯥꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯗꯨ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯈꯨꯗꯛꯇ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯅ ꯑꯃꯨꯛꯇꯪ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛꯇꯁꯨ ꯀꯣꯂꯔꯁꯤꯡꯅ ꯄꯨꯈꯠꯄꯗ ꯌꯥꯎꯕ ꯁꯦꯟꯇꯔꯅ ꯇꯧꯖꯔꯅꯤ ꯍꯥꯏ ꯑꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯕꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯌꯥꯝ ꯊꯥꯡꯒꯠꯅꯈ꯭ꯔꯦ ꯑꯗꯣ ꯁꯦꯟꯇꯔꯅ ꯇꯧꯕ ꯉꯥꯏ ꯂꯩꯔꯒꯗꯤ ꯈꯨꯟ ꯉꯥꯛꯄꯁꯨ ꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯣꯅꯦ ꯈꯨꯟ ꯉꯥꯛꯄꯗꯤ ꯁꯤꯔꯤꯗꯤ ꯃꯤꯆꯝꯁꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯝꯇ ꯌꯥꯝ ꯀꯟꯅ ꯁꯤꯗꯦ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯁꯤꯐꯝ ꯊꯣꯛꯄꯗꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯍꯥꯏꯔꯤꯁꯦ ꯃꯣꯏꯕꯨ ꯁꯤꯍꯟꯅꯤꯡꯕꯩꯗꯤ ꯅꯠꯇꯦ ꯇꯣꯂꯣꯞ ꯆꯥꯔꯒ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯇꯦꯛꯁꯇꯩ ꯈꯣꯝꯒꯠꯂꯒ ꯃꯣꯏꯕꯨ ꯊꯝꯕꯅꯦꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕ ꯑꯗꯨ ꯃꯣꯏꯅ ꯊꯦꯡꯅꯒꯗꯧꯕ ꯂꯥꯟꯗꯨꯅ ꯁꯣꯝꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯀꯩꯗ ꯊꯥꯒꯠꯅꯔꯛꯄꯗ ꯁꯤꯔꯤ ꯅꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯏꯃꯨꯡ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯁꯤꯕꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯇꯧꯕ ꯉꯥꯏꯔꯁꯤ ꯈꯨꯟ ꯉꯥꯛꯄꯗꯨ ꯇꯣꯛꯄꯤꯔꯣ ꯑꯗꯒꯤ ꯁꯣꯝꯗ ꯄꯩꯁꯥ ꯈꯥꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯔꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯦꯅ ꯃꯌꯥꯝꯁꯦ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯅ ꯋꯥꯅꯔꯦ ꯑꯗꯨꯁꯨ ꯂꯣꯏ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯤ ꯁꯦꯟꯇꯔꯅ ꯇꯧꯕꯁꯤ ꯕꯤꯔꯦꯅ ꯇꯧꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯤ ꯈꯨꯟ ꯉꯥꯛꯄꯁꯨ ꯑꯃꯨꯛꯇꯪ ꯂꯣꯏ ꯍꯥꯏꯗꯣꯛꯄꯤꯔꯣ ꯀꯨꯀꯤꯅ ꯍꯥꯠꯅꯤꯡꯕ ꯃꯤꯁꯦ ꯍꯥꯠꯂꯁꯤꯃꯨ ꯍꯥꯏꯕ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯣꯔꯦꯕ ꯁꯤ ꯐꯤꯕꯝꯁꯦ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯣꯏ ꯃꯃꯥꯡꯉꯩꯗ ꯄꯪꯉꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯤꯡꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯩ ꯑꯍꯩꯁꯤꯡꯅ ꯉꯔꯥꯡ ꯅꯍꯥꯟ ꯅꯩꯅꯕ ꯑꯃꯈꯛ ꯇꯥꯕꯗ ꯌꯥꯝ ꯉꯟꯅ ꯀꯨꯀꯤꯁꯤꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯉꯟꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯍꯧꯔꯤ ꯂꯥꯟꯁꯦ ꯇꯧꯕꯤꯔꯛꯍꯧꯔꯤꯁꯦ ꯐꯔꯕꯅꯤ ꯆꯍꯤ 4, 5, 10 ꯆꯣꯟꯊꯔ ꯃꯇꯨꯡꯗ ꯇꯧꯔꯝꯕ ꯂꯥꯟ ꯑꯣꯏꯔꯝꯃꯗꯤ ꯃꯩꯇꯩꯐꯥꯎ ꯃꯨꯠꯀꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯛ ꯂꯨꯕ ꯄꯣꯠ ꯑꯃꯐꯥꯎꯒꯤ ꯆꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯑꯦꯕ ꯀꯨꯀꯤꯅ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯖꯪꯁꯦ ꯇꯝꯄꯥꯛꯁꯤꯐꯥꯎꯗ ꯃꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯣꯏꯁꯤꯟ ꯌꯥꯕ ꯏꯝꯐꯥꯜ ꯃꯅꯨꯡꯒꯁꯤꯗ ꯃꯣꯏ ꯇꯥꯔꯝꯃꯤ ꯈꯨꯟ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯔꯣ ꯑꯗꯨꯅ ꯃꯣꯏꯅ ꯃꯁꯤꯗꯩ ꯄ꯭ꯂꯥꯟꯁꯦ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯅ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯗꯨꯒꯤ ꯄ꯭ꯂꯥꯟꯗꯣ ꯆꯍꯤ 5, 10 ꯆꯣꯟꯊꯔ ꯃꯣꯏ ꯇꯧꯔꯝꯃꯒꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯕꯨ ꯁꯦꯟꯇꯔꯅ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯅꯅ ꯍꯣꯏ ꯇꯧꯖꯔꯛꯁꯅꯨ ꯇꯧꯕ ꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯁꯦꯟꯇꯔꯒ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯋꯥ ꯅꯠꯇꯅ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯃꯁꯤꯗꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯀꯤꯁꯦ ꯊꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯝꯃꯒꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯅꯠꯇꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯜꯍꯧꯗ ꯇꯥꯔꯒꯗꯤ ꯃꯩꯇꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯗꯅꯗꯤ ꯅꯥꯒꯥ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯤꯁꯤꯗꯤ ꯀꯨꯀꯤꯅ ꯐꯖꯗꯕ ꯋꯥꯍꯩꯕꯨꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯗ ꯍꯧꯕ ꯃꯣꯏꯒꯤ ꯇꯨꯍꯥꯎ ꯑꯃ ꯀꯦꯟꯈꯤꯕꯒ ꯑꯗꯨꯝ ꯈꯜꯂꯝꯃꯅꯦꯕ ꯃꯩꯇꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯤꯕꯁꯤꯅꯕꯨ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯕꯨ ꯃꯣꯏꯅ ꯌꯥꯝ ꯂꯨꯝꯅ ꯂꯧꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯁꯦꯟꯇꯔꯒꯤ ꯋꯥ ꯑꯃꯩ ꯅꯠꯇꯦ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯍꯧꯔꯒ ꯀꯨꯀꯤꯁꯦ ꯂꯩꯃꯤꯟꯅꯒꯗ꯭ꯔꯥ ꯂꯩꯃꯤꯟꯅꯔ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯃꯤꯟꯅꯒꯅꯤ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯂꯣꯏꯅꯒꯅꯤ ꯑꯗꯩ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯃꯨꯟꯅ ꯈꯟꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯃꯒ
ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯇꯧꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯑꯒ ꯈꯨꯜ ꯉꯥꯛꯏꯕꯅꯤ ꯃꯁꯤ ꯈꯨꯜ ꯉꯥꯛꯏꯕꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯊꯣꯛꯆꯕꯁꯤꯡꯁꯤ ꯄꯩꯁꯥ ꯐꯪꯕ ꯅꯠꯇꯦ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦ tumba chaba khangba nate adubo thoibani imale ba kandaba yade haidana lengakna tobiraktre haidana khoi sum tumina leithokpa di yadabanina madugi damakta khoi yam kanna adum khonari bani asuk wagraba sikhul ngakpa chatpa haisi nungai ba nate koiba langba chatpa natabanina masi nungai ba thabok nate puk thanana ba chak pabo chanana ba mafam matamgi matung ine sing thangna bo leitadana tawba mayam ama adum leiribani kul ngakpa singsu iramdam gi damak khalaga siba changba khangdana siba su mayam yauri sokpa naba mayam ama yauri madugumba thoidongna thidana imalai baksinabu nena taba phium amada labadi kharamakai safarabadi haidana honaribadi dubu khulngak pasingsu hekta to haiba yaba nate maramde khoi ki damakta iramdam gi damakta khalibani masa masa gi khalagadi amata thongnaramdabi yai nungaina yumda tumma loina lebi yai adubo tungi damak khalaga imalai baksigi damak iramdam sigi damak khalaga honaribani masida koi lengakna tobirakpa sum kuina ngairaga leibadi yadabanina miyamga loinana lengaksina kuina sangna tobiraktre haiba taragadi madugi warepama lobagi tanjama kusu lakini handakta koi nimit khara thanaraga yanaki wafum karasu leiri adugu makha tana kari wafum de yanaribano kadai phawo yanaribu wafum duda sangsilibano haibagi dumadi chapchana khangdri manungda kharabadi leirumgani hoju phawagi oina miyamna khangba haibabu free movement regime lokthokpa aduga border fencing tawbasigi matang sikaktani miyamna khangliba aduga atei atopa wafam singsina kadai phawba process si changsilabano numit kayani matam logodoribano haibasima maduma amuk lakhigani numit kharani di ekoi matam kharadi ngaiminaba tari mathangi call lokachaki hello call to birakliba kana oibirabano sir ai phone tawjeri gati tayraktagi thongamnabadi tawje sa oi habiyo masidi sir anchor yawbidabna aina anchor nate ekoi guest yawdaba oh guest to be sa oh ada aina hajan ni sa akoje laibang hujiksi sarang na ba ni ji sa phone sibo loud speaker on to bibro loud thabi bro or sir loud tharap to muthat piro du na kong da thamaga habiro sir ya bi habiyo kano ni da akoi laibak sar masi kano The person you are speaking with phone si hold the namsan biramale amtang kaktat jage soibedagi number budi oirumgani isa su khangdabanina hold si pak lokthoro eduna ai phone sung tat jage matam si phangagadi adum try amtang ka tobiro hajari mathangi call lokhat jage hello tabi bro e pawi thoramni hello sir yam kuina kau biru rabra karino line sitat kramale phone mathangi ngai jake aduga marak sida kogi number si hana khangbiram daba marup sing yobiraga su number si ning sing jarake mutang number si khangbiram daba nauna thoram sibu saruk yabiningba facebook live da meeting tabiriba adugu youtube live da tongan ba meeting tabiriba radio gi thongda tabiriba singi maraktagi hana khangbiramdaba nauna thengnabiba nauna khangbiba yawbiraga su saruk yabiningba pawga mari leinaba sing phongdo piningba leiraga su thamjariba phone number 8132880336 haiba number asida call toksin biraklaga domna phongdo piningliba pawga mari leinaba tongan ba tv channel da boisanu aduga pawsi singda boisanu do tongan ba paw singda oisanu phongliba
ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗꯅ ꯒꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯒ ꯒꯦꯁꯇꯒꯤ ꯈꯪꯕꯤꯅꯤꯡꯕ ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗ ꯑꯗꯨꯝ ꯇꯥꯕꯤꯕ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯐꯣꯟ ꯅꯝꯕꯔ ꯅꯤꯡꯁꯤꯡꯖꯔꯤ 8132880336 ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯔꯦꯕꯤꯀꯥ ꯊꯥꯡꯖꯝ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯏꯐꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯄꯨꯈꯠꯆꯒꯦ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯇꯧꯕ ꯑꯗꯒꯤ ꯑꯦꯅꯤ ꯑꯣꯀꯦꯖꯟ ꯃꯌꯥꯝ ꯇꯧꯕꯁꯤꯗ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯄꯤꯛꯁꯟꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕꯒꯤ ꯄꯥꯝꯖꯕ ꯂꯩ ꯋꯥꯗꯕ ꯂꯥꯟꯗ ꯊꯦꯡꯅꯔꯤꯕꯁꯤꯗ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯈꯛ ꯅꯠꯇꯅ ꯂꯥꯟꯁꯤꯗ ꯃꯩꯁꯥ ꯐꯪꯂꯤꯕ ꯑꯩꯈꯣꯏꯁꯨ ꯂꯥꯟꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜꯁꯤ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯊꯧꯗꯣꯛ ꯆꯥꯎꯅ ꯇꯧꯕꯒꯤ ꯑꯗꯒꯤ ꯇꯧꯗꯕꯒꯤ ꯊꯣꯏꯗꯣꯛꯄ ꯂꯥꯟ ꯃꯅꯨꯡꯁꯤꯗꯗꯤ ꯂꯩꯔꯣꯏꯗ꯭रा ꯍꯥꯏꯕ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯗꯦꯕ ꯀꯔꯃ ꯑꯣꯏꯔꯣ ꯍꯣꯏ ꯑꯁꯤ ꯑꯅꯥꯒꯤ ꯇꯧꯗ ꯌꯥꯗꯕ ꯂꯩ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯦ ꯌꯥꯔꯒꯗꯤ ꯌꯩꯊꯣꯛꯄꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯁꯤ ꯌꯧꯅ ꯋꯥꯅꯕ ꯃꯅꯨꯡꯁꯤꯗ ꯅꯣꯡꯃꯗ ꯕꯥꯔꯇꯣꯟ ꯌꯨꯝ ꯑꯃꯗ 4ꯒꯤ ꯃꯈꯥꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨꯗꯤ ꯆꯨꯝꯃꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯣꯏ ꯃꯔꯝꯗꯤ ꯂꯥꯜꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗꯕ ꯊꯧꯔꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯤꯇꯪ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯤda ꯄꯤꯛꯁꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯃꯛ ꯊꯤꯡꯖꯤꯟꯕ ꯂꯦꯞꯄ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯅꯤ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯌꯩꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯗꯤ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯑꯔꯨꯕ ꯐꯤꯕꯝ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯤꯗꯕꯨ ꯆꯍꯤ ꯃꯇꯥꯡꯗ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯇꯩ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ꯭ꯔꯃꯛꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯨꯡꯒꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯁꯨꯒꯤ ꯑꯗꯨꯝ ꯄꯤꯛꯅ ꯑꯩꯒꯤ ꯏꯃꯨꯡꯈꯛ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯃ ꯑꯅꯤ ꯈꯔ ꯌꯥꯎꯔꯒ ꯑꯗꯨꯝ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯇꯥꯕꯤꯔꯒ ꯑꯗꯒꯤ ꯂꯨꯍꯣꯡꯕꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ खितंग पिक्सन्ना कोरोनागी मतमदा अयुक्ता फाव लुहोंबा यावनागी हाइबदी मतंग मतमना होंगदबदी यादबनी अदुम होय अयुंग होंगमा नत्रगदु दगी अमा अमगी वासी लोय तोथोगा होय येंगदसु मीसिंगसे सिनारे नोंगमदा बाटोन मरी फंगे युम अमदा होय अतै निमितसिंग होय अतै मतम चौहा पीना खल्लसु लुपा लिसिंग अनि एजिदी नोंमदा लाक्तोरिबे इनकम जिगा तौरिबे मयाम जिगा वाबदा खम थेंगनरे हाबनी अदना खितंग मयाम जु खितंग वखल तामिनसी यारिगे वखल तामिनसी अदना लाइगी तिंगी सोइदना तौदबा यादबदुदंग तौबिरगा याम पाक्सन्ना याम नसाउना धूमधामदा तौबगी थबकसी मतम खितंग लेखिजी हाबिसी थमजनी थगचरी याम फजबा वखलोन थम्बिरंबनी याम नुंगाइजै थगचरी हौजिक्सी कोइगी लाल सिन मरम वरगा यामना वानबा मतम ओइबा अदुगा लुहोंग खोंगदोंबा ते देव कर्मा थौदोक थौरम सिंगदी याम पांगथोकबा मतम ओइबा अदुना लाल सिनसु अखोइ चथोक चसिन तौबा यादबा मयाम अमा लैरी सुबो नोंबा इनिंग तंबा चनिंगबा फमदा चटपा यादबा सुगुंबा मयाम अमा अफापुन मयाम अमा लैरी अइना तौरंबा सिनफम मयाम अमा सिजिनफम लैतदना हौजिक्सी मरमदी गाड़ी थौरंबा अइना नेशनल हाईवे दा गाड़ी थौरंबा हिसी हौजिक्ती चटपा यार ओइदोरिबनि सुमाइ तौदना सुगुंबा मयाम अमा लैबा अतै मफमदा अतै थबक सिनफम लेंगाकी थबकती तौजौदबा मयाम अमा लैरी मसिंग थिंगमदना अदु सुंबा मयाम सिना सेनथोक लंबी सिरै लेसलक्तबा मसिगी तांचासिदे कोगी सेनखाइ थुंखाइ अतै मयाम अमा खुलंगापगी करिगी लेबाकी अवाबा तारबसिंगी मतेंग तेंगबांगी दमक्ता मसिरी खाइदबा तौदबा यादबनिना अदुम अंगम अंगम खरा खरबदी तौनबा मसि फावबदा पुबदा खितंग वाबगी फिबमदा लाक्पा मतमसिदा पोरेंग चायंगी सुंबा लाक्पा मतमसिददी अमुक हेन अवाबा हाइबदु ओरे मरम अदुना हौजिक्सी यामना कन्ना मिसिमिना थोंनरिबा इसागी युमदा फावबा लैबा ngamdadana चेंदना
ꯀꯗꯥꯏꯗ ꯂꯩꯔꯒ ꯍꯤꯡꯒꯗꯒꯦ ꯁꯥꯐꯒꯗꯒꯦ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯆꯦꯟꯅꯔꯛꯑꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤꯅ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤना ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯗꯨꯒ ꯇꯧꯕ ꯌꯥꯗꯕ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯕ खितंग मसी तंजासीददी खनबिरगा कोरोना की मतमदुदा अखोय अदुम लुहोंग खोंदोंबगी थबकसी मी याम लिकना गारी यामना लिकना अदुगा ते अदुम समजन पिक्सन लोइना अदुम तौनकी लुहोंगबा खोंदोंबा हाइबसिदी तौदबा यादबा मुबुदी ओइरी इदुना तौसी अदुबु यामना पिक्सन तौसी अदुगा लुहोंगबा नतबा ते मयाम अमा अदुम लैरी सुगुंबददी अखोय खितंग तौद्रगसु याबसिंगसिदी खितंग लेपखिसिरा हाइबनी तंगाई फदना तौदबा यादबा तंगाई फदबा लैबा तारगसु लाइटिनगी थबक थौरम तमक ओइना मदो इमुंग मनुंग याम पिक्सना तौबदा करी काइबा लैबगे मरमदि हौजिकसि पोएंग चायेंगी मयाम अमा तौबा मतमदा मियामसे अदुकी मतिक अवाबा हाइबदु ओइबगी फिबम अमखक लैबनिना तौद्रसु याबा थौरम सिंगसिमा मसिमा अदुम याम पिक्सना अदुगा तौदबा यादबा तौद्रसु याबा ओइरगदी मदुम सुंगदौ तौबिदबा दुहोंग खोंदोंग बसिमदि तंगाई फदबनी अदुना मसिसु खितंग अदुम पिक्सना तौसी हाइबनी कोई सेन थुंगी फिबम सिसि हुजिक यामना मोंब्रेल तादबा फिबम अमखक लैबनिना मसिगिदमक थंबिरपो वाफमनि थागतजरी मथंगी कॉल लौकजगे हेलो हेलो गुड मॉर्निंग सर गुड मॉर्निंग कॉल तो बिरक्लिब कना ओइबिरबनो यहाँ तुआना पावरगे तेरोसी हाइबियो सर आनुमकदा अखोगी पोनेबन मिनिस्टर नदी इरांगे लोचल्ले हाइबा अदुगा इरांग से लोचल्ले हाइबा मक्ति ओइरमोय शांति से कितंग लाए अदुमाइना हाइबनी इरांग लोचल्ले हाइबा मक्ति हाइरमदो मानदे ओइ सर दो ngaraang mukta akhoi da bolum te oda sokna tanma mongda jasanga ba ahing in nai dana bo to tawra bo sida sa akhoi gi oneban misterna di irang ski maram da shatarna yam thuna khanna ragani na di wafam di tambiri adubu solution di su purakpagi wafam di lai jate sa अदुगा आइना लाक्तनी दि सार मसी सुमुंगी खरा मा सोंगी खरा म तवगा याम थुबिदा लोसनबिरगदि यामना पजारिंगी सरंग खरांग नरिबा आराम खोरांग लैनरिबसी लैरोइदन संतिसा अदुगा अनि सुबमन ngरang अकोगी स्कूलदा अकी अखंग सात का साथी लेफम द तौरम हाबदि मसु तंगी सेनफात के सगोल मांगी बोर्डिंग अमदा नोंमै कापसलम बदो हाइबिरि से ताबि द माली फोन से अमतंग नाकोंग द थंबियो फोन नाकोंग द थमगो वारी साबिरो ताबिब्रा हेलो बसा फोन द नाकोंग द थंबियो वारी सारिंगे मनुंगदा ताबिरा बसा होय होय फोन जिन लाउड स्पीकर ऑफ तौबिरो अदुगा नाकोंग द थमगो वारी साबियो मरमदि अखोइना हाइजरकपसु ताद्रगदि वारी सानरिबा अनिसि अमन लोइन nganggadi ngangibodu अखोगी फजदबा यूरोपियाई मरमदी अखोगी रेडियो की प्लेटफॉर्म सिदा हाइवे याबा यादबा खरसु दुम लैबनिना खितंग नुंगाइतबा यूरोप मतमदा अखोइना मदु ngakthok सगदोइनि मरमदुना नाकोंग द यारिखै फोन थमगा ngangbiro हाइबियो याबसा अदु अइना लाचनी दिसा मसी यामना कोई प्रजा से याम वारबा है काम थेंग वारबा ngakta ओइरबने प्रजा से अदुगी मथक्तुदा अगोगी सुमैना ओगी लेरा खुलक्ते हे किहन खंगन ब यावहन बा अमु मतौबसे मसी पोअनिंगे सा मरमदी अकोई नि मसेननि तरी नुंगाइ दब लैबनो हाइबदो फमिनरगे एरेंजना वरि वतै साबदो ओकदब पोसंनि होय अदुगा अकोगी एता कोई निंगाई रे ना तो बदुमती तो हनिंगे सा ए कोई तंग ताजनिंगे तो कोनी सा की होय थागचरी याम नुंगाइजे याम फजबो वाफम थंबिरकपनी
ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯇꯝꯕ ꯐꯥꯎꯕꯗ ꯏꯅꯤꯡ ꯇꯝꯅ ꯇꯝꯕ ꯌꯥꯗꯕꯒꯤ ꯃꯍꯩ ꯇꯝꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯜ ꯉꯥꯛꯏ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯇꯝꯃꯤꯕ ꯑꯇꯩ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯐꯥꯎꯕꯗ ꯅꯦꯅꯥ ꯇꯥꯅ ꯇꯝꯕ ꯐꯪꯗꯦ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯌꯨꯝ ꯂꯩꯇꯕꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯔꯛꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯁꯤ ꯀꯅꯥꯅꯕꯨ ꯆꯪꯒꯅꯤ ꯁꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯃꯈꯛ ꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯕꯣꯔꯗꯤꯡ ꯑꯃꯈꯛꯇ ꯁꯒꯣꯜꯃꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ ꯃꯁꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯪꯈꯤꯕꯗ ꯀꯥꯞꯁꯤꯜꯂꯝꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯐꯥꯎꯕꯗꯤ ꯌꯥꯎꯍꯧꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕ ꯇꯥꯟꯖꯥ ꯑꯃꯈꯛꯄꯨꯗꯤ ꯑꯣꯏꯍꯧꯔꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯅꯠꯂꯝꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯃꯍꯩ ꯇꯝꯐꯝ ꯃꯍꯩ ꯇꯝꯐꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯗꯕ ꯑꯀꯤ ꯑꯈꯪ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯌꯥꯕ ꯐꯤꯕꯝꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯅꯕ ꯐꯝꯃꯤꯟꯅꯔꯒ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯕ ꯑꯣꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯍꯦꯛꯇ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯉꯣꯏ ꯃꯥ ꯁꯤꯈꯤꯕ ꯌꯥꯏ ꯁꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯈꯛꯇ ꯑꯃꯨꯛ ꯂꯦꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯏꯟꯁꯤ ꯇꯠꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯀꯣꯜꯁꯤ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯝꯕꯔ ꯅꯤꯡꯁꯤꯡꯖꯔꯛꯀꯦ 8132 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯏꯁꯥ ꯏꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ सर मसी अगी हुजिसी टेक्समदगी तंजरखनेबा टेक्समदगी कना ओइबिरबनो नती तौबने अखोगी कलेक्टगी नबदिनेबा अदु फोनजी अइना सिदगी तौबदा अइनोंदा हंजलना लापा मसी करी सोइबदगी न ओइबजानो करीनो हाबिरिसी अखोई वांगांगबदा हलकपगी वाफमला अइनोंदा हंजलना होय सिगी प्रॉब्लम सिमा मरकता अदुम अखोई लैबा अदुम यावै मसी सिमा थोइदोंना लाइन सिदी असोइबदी लैते मरमदे अदुम हाना सिजनरिबदुनी चेक सि फजना तौजरे मसीमा खितंग अखोई कनो तौमिनरसी अदुम हाबिरो अदु अइना नखोई सादे संजन गामना नखोई इंडिया की डेमोक्रेसी सपा लेप्लाता अमदि ओइबा अदुगा अखोई डेमोक्रेसी दा कनोजी अखोई सोशलिज्म सपजिदा खितंग लेदा सिस्टम जी मानदब ओइबा हाइबदी अखोई सिदा कारीदा मीजी अखोई पार्टी जी तसेंना अमदा यावरगा पार्टी की आइडियोलॉजी जी सोंगा तब सिंगे सतबा अदुगा मान यावले लोनिंग हांगाती था अमगी मनिंदा अखोई अनीर अहुमर पार्टी जी तोंगा अमदम हे यावछलका नसुम अखोई इंडिया की लेना अदगी मणिपुर दा हौजी तौरियबा समा दा अइना हाजन मिन सोशलिज्म गुंबा इस्ता लेबा खना अदगी कम्युनिज्म सपा लेबा खदे सिंबजी उदबा दोंगरा इकोई कोई दरी मामांगा अखोगी पार्टी मदा सोंगा पार्टी मदा तैबा अरे सुबला सिना प्रजा अखोई मिन बजे अमगा निसिने तबगी वाखलोंजी लापा अदो सुंबा मरम जी अखोई इतनी तौजनई बना माना यावरिबा पार्टी की आइडियोलॉजी जो बन्ना खनगा थबसी तौहनिंबगी अपामदु फोंटोके बनेगा था अदु आई इसी हाइजर गई लसलगा अइनोंदा अइनानगा फोनजी फोंदा हंजलागा इतुवा नागमजी इनो नुंगाइने सा थागचरी सा होय थागचरी
예.